Hello everyone, welcome back to my channel. Nasidi ising marida nung leibaga mari lenabada sinjak karamba saba phage karamba phatage habi matangda kitang khangminnase. Ising marigi nungji Manipur dadi yam lei habisi mayam loina khangnaramani. Prithibigi mafam mayambada nung leitaba country di leite adubu leiba amagi mafam kharadadi nung leibasi yamna henbasi yawi maruoina India da hairaga Manipur yauna northeast states khara adagi northern states ne adugo northwestern states mayam si yamna common noi adugo south India gumbadana leidi leiraga khara handana lei si saba thakpa sing nusit ka mari lenaba pot hakani na khoina khanai aduga nung leire khangaba mi natragana hanjan leire khangaba natragana magi ising test tawbada nung leirakpa yai masidi risk leiga hairagadi sinjak ta section lobosina layeng bagi achoba thodang ama logdoini isam samna hairabada kanagumba mana nung yam leire nahamuksu tagre hujiksu ama leiri aduga operation torokusu lothokibasi yaure adu hanjan tawiga hairaba haidi recurrent oina leiragadi sinjak ta semdokpasi amuka hena maruoi sinjak ta semdokpada natana atopa singi test toraga karamba leina adagi oleino kari abnormality leirino metabolically gaibsu khangdokpa dakar lei adudi akhoina isana toba ngamba thabak natamina aina haijeri sidi praja singna micham singna matomda tokjaba yaba thabak ngaktani khwaidagi important oibadi sinjak ta kari chaba phage haisna haijage chaba phabasidi yam banate phataba mayam duna yam yami aduna khwai phabasidi ising yam thakpa haisna khwai phaba ore ising na phajana thakpi ragadi kidney na ising ji yam semi ising ji flush down tori kidney dagi ising marida khawdagi mapan thokam chakhiba adu masigi process si phajana toraba adu oragadi ising si yamna dilute oina nangdana chatkhabanina nung sembagi chance kya leite karigumba semagasu pingaida taba yaringida chamthokki tahanki anu sing thapui changsi maru oina hoigi lamda hairagadi yam thaknadabanina lam matei da chalakandadi sing thonghor kharange duga Manipur le thangde ga haini aduna hoigi with effort honaraga masi ai sing thaktabe yade na khallaga mi kilo humdraga lumagadi liter ahum thakpa yam darkarni minimum requirements is 2.5 liters for an adult with a body surface area of 1.73 square meters adu bodu yam khangbidragasu ahal lama kandadi sahi mapung phara kandadi liter ahum gumba thakpa hena thakpa sing darkarni sing thakpa si hena thakpa haisi amuktang da thaga oibi yaba nate ayuk ta da liter ama makhai thakre nungdang da ama makhai thakre haigadi kanabam khangoi aduna whole day si spread out toraga machit chumthaga suhanba aduga karigumba thabak kan suruba humang takhiba numit natragana yamna saba numit thabak sudragasu perspiration yam tawgiba adagi na loose motion ga tawduna ising yam chatkiba adugumba matamdadi amuka hena thaksanba darkarni sigi mathakta chinjak akoina saraga simana nungdadi sima phai haibadi panglei leite claim tawbadi yam lei masigi mana masingi pochi chara kanda nung tummi gaina aduna amarom da thangrasi hujiki oina kari sabada section laga haidi restrict tawraga yamna sadraga nung sembada athingba piba haidi mateng pangdaba haidi thondaba hana lerambasu tahangiba aduga anoba semandana ba pambaidi jinjak ta khwaidagi maru oina aina yana haijeningbasi thum haibasi yaktana yamna samna sabana fai thum sadaba yadaba mi lei blood pressure nemba sodium nemna leiba masagi chloride nemba khaibudi leiramgani adu ayambana koi sadaranda chinjak ayambasi thum si loi yaujari adubu thum khara nammagana hawi yadana thakpa khare hen namna thakpa mayam singdo natragana nammaga saba singdadi nungji hanjan leibagi chance yam lei sodium si helakanda metabolically nung semba encourage tawi aduga nung masa semakanda napsannabase siju mateng yam pangi mana aduna mi amadadi nungji semagasu singda phapa chakhidna khangogdaba makop am lera mine ngarang na ultrasound tawbada hujik leitrega haiba adugumba yam tawi
ꯀꯅꯥꯒꯨꯝꯕꯗꯅ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯩꯌꯦꯅ ꯊꯥ ꯑꯃ ꯃꯃꯥꯡ ꯑꯅꯤ ꯃꯃꯥꯡꯗ ꯌꯦꯡꯈ꯭ꯔꯒ ꯍꯧꯖꯤꯛ ꯌꯦꯡꯀꯥꯟꯗ ꯅꯨꯡꯗꯨ ꯆꯥꯎꯈꯠꯂꯝꯃꯦ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯅꯁꯝꯅꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯨꯝ ꯍꯦꯟꯅ ꯆꯥꯕꯗꯒꯤ ꯇꯧꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯊꯨꯝ ꯍꯦꯟꯅ ꯆꯥꯗꯕ ꯊꯨꯝ ꯈꯔ ꯍꯟꯊꯅ ꯆꯥꯕ ꯑꯗꯨꯒ ꯊꯨꯝꯁꯦ ꯑꯩꯈꯣꯏꯅ ꯊꯨꯝꯗꯪ ꯈꯟꯕꯁꯨ ꯌꯥꯗꯦ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯆꯥ ꯏꯊꯛꯇ ꯊꯨꯝ ꯌꯥꯝꯅ ꯌꯥꯎꯕ ꯄꯣꯠ ꯌꯥꯝ ꯂꯩ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯤꯅ ꯃꯅꯤꯄꯨꯔꯒꯤꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯏꯔꯣꯝꯕ ꯌꯥꯝ ꯇꯧꯏ ꯉꯥꯔꯤ ꯊꯛꯅꯩꯀꯣ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯆꯥꯅꯩ ꯑꯗꯒꯤ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗ ꯑꯦꯛꯁꯦꯞ ꯐꯣꯔ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯅꯠꯇꯅ ꯑꯇꯩꯗꯤ ꯊꯨꯝ ꯌꯥꯝ ꯍꯥꯞꯄꯦꯕ ꯀꯨꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯨꯅ ꯉꯥꯔꯤ ꯌꯥꯝ ꯅꯝꯅ ꯆꯥꯔꯕ ꯊꯨꯝꯁꯨ ꯈꯔ ꯌꯥꯝ ꯊꯛꯑꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝꯒꯨꯝꯕꯁꯤꯗ ꯁꯤꯗꯁꯨ ꯊꯨꯝ ꯌꯥꯝ ꯌꯥꯎꯕꯅꯤ나 ꯃꯣꯏꯁꯤ ꯌꯥꯝ ꯆꯥꯔꯒꯗꯤ ꯊꯨꯝ ꯑꯩꯈꯣꯏꯅ ꯀꯛꯑꯦꯅ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯀꯛꯇꯕꯒ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝ ꯃꯍꯥꯎꯁꯤ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯈꯔ ꯌꯥꯝꯅ ꯆꯥꯝꯊꯣꯛꯑꯒ ꯆꯥꯕ ꯆꯥꯡ ꯈꯔ ꯍꯟꯊꯕꯤꯕ ꯉꯥꯔꯤ ꯑꯣꯏꯔꯒꯁꯨ ꯁꯣꯏꯕꯨꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯐꯔꯃꯦꯟꯇꯦꯠ ꯄ꯭ꯔꯗꯛꯁ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯅ ꯊꯨꯝ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯁꯤꯗꯁꯨ ꯍꯟꯊꯕ ꯗꯔꯀꯥꯔ ꯂꯩꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯪꯗ ꯍꯦꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯑꯦꯅꯤꯃꯦꯜ ꯄ꯭ꯔꯣꯇꯤꯟ ꯁꯥ ꯉꯥꯗꯒꯤ ꯐꯪꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗꯗꯤ ꯀꯥꯟꯅꯩꯅ ꯌꯥꯝ ꯆꯥꯅꯩ ꯕꯣꯗꯤ ꯕꯤꯜꯗꯔꯁ ꯃꯌꯥꯝ ꯆꯥꯅꯩ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡꯅꯁꯨ ꯁꯤ ꯇꯧꯔꯒ ꯑꯩ ꯃꯁꯜ ꯆꯥꯎꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯛꯆꯥꯡ ꯀꯟꯗꯣꯏꯅꯤ ꯄ꯭ꯔꯣꯇꯤꯟ ꯋꯥꯠꯄ ꯌꯥꯗꯦꯅ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡ ꯂꯩꯔꯦ ꯈꯪꯉꯕ ꯌꯥꯝ ꯇꯣꯏꯅ ꯅꯨꯡ ꯄꯥꯁ ꯇꯧꯔꯕ ꯍꯟꯖꯟ ꯍꯟꯖꯟ ꯁꯦꯝꯃꯛꯑꯕ ꯔꯦꯀꯔꯦꯟꯠ ꯑꯣꯏꯔꯒꯗꯤ ꯑꯦꯅꯤꯃꯦꯜ ꯄ꯭ꯔꯣꯇꯤꯟ ꯑꯌꯥꯝꯕ ꯀꯛꯄꯅ ꯐꯩ ꯃꯔꯨꯑꯣꯏꯅ ꯔꯦꯗ ꯃꯤꯠ ꯁꯥꯗꯣꯡ ꯌꯥꯝ ꯉꯥꯡꯕ ꯖꯥꯠꯇꯣ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒ ꯁꯦ ꯄꯣꯛꯀꯨꯝꯕ ꯁꯟꯒꯨꯝꯕꯕꯨꯗꯤ ꯌꯥꯝ ꯆꯥꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯅꯩ ꯑꯗꯩ ꯉꯥꯅꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯔ ꯐꯠꯇꯦ ꯑꯗꯨꯒ ꯑꯦꯛꯇꯒꯤ ꯐꯪꯕ ꯋꯥꯏꯠ ꯌꯣꯛ ꯅꯠꯇꯕ ꯑꯉꯧꯕ ꯌꯦꯔꯨꯝꯒꯤ ꯁꯔꯨꯛꯇꯣ ꯑꯗꯩ ꯐꯪꯕ ꯄ꯭ꯔꯣꯇꯤꯟꯗꯨꯗꯤ ꯀꯌꯥ ꯀꯟꯅ ꯅꯨꯡ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯗꯦ ꯈꯔ ꯆꯥꯕ ꯌꯥꯅꯤ ꯉꯥꯁꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯩ ꯑꯗꯨꯕꯨ ꯔꯦꯗ ꯃꯤꯠꯀꯤ ꯁꯔꯨꯛꯁꯤꯗꯤ ꯀꯛꯄꯅ ꯍꯦꯟꯅ ꯐꯩ ꯔꯦꯗ ꯃꯤꯠꯁꯤꯗ ꯌꯥꯎꯔꯤꯁꯤ ꯉꯥꯅꯨꯒꯁꯨ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯃꯣꯏꯁꯤ ꯆꯥꯁꯤꯜꯂꯀꯥꯟꯗ ꯄ꯭ꯌꯨꯔꯤꯟ ꯀꯧꯕ ꯄꯣꯠ ꯑꯃ ꯁꯦꯝꯃꯤ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯌꯥꯝ ꯍꯦꯟꯒꯠꯍꯜꯂꯤ ꯌꯨꯔꯤꯛ ꯑꯦꯁꯤꯠꯀꯤ ꯅꯨꯡ ꯁꯦꯝꯕꯗ ꯅꯠꯇꯅ ꯀꯦꯜꯁꯤꯌꯝ ꯑꯣꯛꯖꯥꯂꯦꯠꯀꯤ ꯅꯨꯡ ꯁꯦꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯨꯡ ꯂꯩꯕꯩ ꯃꯊꯛꯇ ꯇꯥꯡ ꯅꯥꯔꯛꯇꯅ ꯖꯣꯏꯟꯠꯀꯤ ꯄꯦꯟ ꯇꯧꯔꯀꯥꯟꯗ ꯒꯥꯎꯠ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯃꯁꯨ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯏꯗ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯕꯗꯒꯤ ꯇꯥꯡꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯅꯥꯕ ꯑꯗꯨꯒꯤ ꯂꯥꯏꯅꯥ ꯃꯈꯜꯁꯤꯗ ꯏꯁꯤꯡꯗ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯌꯥꯝ ꯊꯣꯛꯑꯒ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯁ꯭ꯇꯣꯟ ꯍꯥꯏꯅ ꯌꯥꯝꯅꯁꯨ ꯀꯜꯂꯤ ꯁꯝꯇꯥꯏꯝꯁ ꯁꯔ ꯑꯃꯗꯅ ꯃꯆꯥ ꯃꯁꯨ ꯃꯔꯨꯝ ꯉꯥ ꯃꯔꯨꯝꯗꯧꯅ ꯁꯦꯝꯕꯁꯨ ꯌꯥꯎꯏ ꯇꯥꯒꯟꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯇꯥꯒꯟꯗꯕ ꯌꯥꯝ ꯀꯟꯕꯁꯨ ꯁꯦꯝꯃꯤ ꯑꯗꯨ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯈꯔ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯕ ꯀꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯗꯁꯨ ꯀꯩꯅꯣꯁꯤ ꯅꯨꯡ ꯁꯦꯝꯕ ꯌꯥꯕ ꯑꯣꯛꯖꯥꯂꯦꯠꯅꯆꯤꯡꯕꯒꯤ ꯆꯥꯡ ꯌꯥꯝ ꯌꯥꯎꯕ ꯂꯩ ꯂꯥꯏꯛ ꯆꯥ ꯃꯅꯥ ꯀ꯭ꯋꯥ ꯃꯅꯥ ꯃꯅꯥ ꯃꯁꯤꯡ ꯑꯇꯦꯛꯄ ꯑꯩꯈꯣꯏꯅ ꯀꯣꯠꯂꯒ ꯆꯥꯕ ꯍꯋꯥꯏ ꯃꯇꯣꯟ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯗꯒꯤ ꯃꯤꯟꯠ ꯃꯈꯜ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯣꯠꯂ ꯆꯥꯅꯕ ꯃꯌꯥꯝ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯏꯁꯤꯡꯗ ꯍꯧꯕ ꯄꯥꯡꯒꯜꯗ ꯍꯧꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯑꯣꯛꯖꯥꯂꯦꯠ ꯈꯔ ꯈꯔ ꯍꯦꯜꯂꯤ ꯑꯗꯨꯅ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯌꯥꯝ ꯌꯥꯎꯕ ꯚꯤꯇꯥꯃꯤꯟ ꯐꯪꯕ ꯄꯣꯠꯇꯤ ꯑꯣꯏ ꯑꯗꯨꯕꯨ ꯆꯥꯡ ꯈꯤꯇꯪ ꯍꯟꯊꯔꯒꯗꯤ ꯅꯨꯡ ꯂꯩꯕ ꯃꯤꯗꯗꯤ ꯀꯥꯟꯅꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯒꯁꯨ ꯆꯥꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯉꯥꯜꯂꯒ ꯐꯨꯠꯂꯒ ꯆꯥꯔꯒꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯑꯣꯛꯖꯥꯂꯦꯠ ꯃꯇꯣꯝꯇ ꯊꯣꯛꯂꯒ ꯅꯨꯡ ꯁꯦꯝꯕ ꯌꯥꯕꯗꯣ ꯀꯌꯥ ꯁꯦꯝꯃꯣꯏ ꯀꯦꯜꯁꯤꯌꯝꯒ ꯑꯣꯛꯖꯥꯂꯦꯠꯀ ꯄꯨꯟꯈ꯭ꯔꯀꯥꯟꯗ ꯆꯥꯁꯤꯜꯂꯒꯁꯨ ꯆꯨꯞꯁꯟꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯅ ꯑꯃꯥꯡꯕꯗ ꯆꯠꯈꯤꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯈꯤꯇꯪ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯆꯥꯕ ꯍꯥꯏꯗꯤ ꯊꯣꯡ ꯊꯥꯛꯑꯒ ꯆꯥꯕꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯗ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃ ꯆꯥꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯁꯥ ꯃꯁꯥꯅ ꯑꯩꯗꯤ ꯁꯤꯃ ꯆꯥꯔꯨꯕꯗ ꯍꯦꯛꯇ ꯏꯁꯤꯡ ꯌꯥꯎꯐꯝ ꯍꯧꯏ ꯅꯨꯡ ꯃꯆꯥ ꯇꯥꯔꯛꯏ ꯍꯥꯏꯕ ꯈꯪꯕꯤꯕ ꯂꯩꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤ ꯌꯥꯝ ꯋꯦꯜ ꯗꯣꯀꯨꯃꯦꯟꯇꯦꯠ ꯅꯠꯇꯕꯅ ꯋꯦꯁꯇꯔꯟꯒꯤ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗ ꯇꯧꯕ ꯁ꯭ꯇꯗꯤꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯀꯤ ꯂꯣꯏꯅ ꯌꯥꯎꯗꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯔ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯁꯤꯅꯤ ꯑꯗꯨꯒ ꯑꯦꯅꯤꯃꯦꯜ ꯄ꯭ꯔꯣꯇꯤꯟꯗ ꯔꯦꯗ ꯃꯤꯠ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯆꯥꯗꯕ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯛꯆꯥꯡꯁꯤ ꯄ꯭ꯔꯣꯇꯤꯟ ꯀꯃꯥꯏꯅ ꯐꯪꯗꯒꯦ ꯍꯥꯏꯔꯒꯗꯤ ꯁꯣꯌꯥꯕꯤꯟꯗꯒꯤ ꯂꯧꯕ ꯄ꯭ꯔꯣꯇꯤꯟꯅꯆꯤꯡꯕ ꯁꯣꯌꯥꯕꯤꯟ ꯑꯩꯈꯣꯏꯅ ꯍꯥꯏꯔꯞ ꯔꯣꯁ ꯇꯧꯔꯒ ꯆꯥꯕ ꯑꯗꯒꯤ ꯂꯨꯝꯊꯣꯛꯑꯒ ꯆꯥꯕ ꯐꯨꯠꯇꯣꯛꯑꯒ ꯆꯥꯕ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯀꯥꯟꯅꯅꯤ ꯁꯣꯌꯥꯕꯤꯟ ꯄ꯭ꯔꯗꯛꯁꯨꯝꯕ ꯆꯥꯕꯁꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯦꯛꯀꯤ ꯄ꯭ꯔꯣꯇꯤꯟ ꯆꯥꯕ ꯉꯥ ꯑꯇꯦꯛꯄꯁꯨ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯍꯦꯟꯅ ꯆꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯄꯟꯕꯗ ꯀꯥꯎꯍꯧꯕ ꯑꯃꯅ ꯉꯥ ꯃꯔꯨꯝꯁꯤꯁꯨ ꯅꯨꯡ ꯂꯩꯕꯗ ꯌꯥꯝ ꯁꯦꯝꯕꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯅ ꯉꯥ ꯃꯔꯨꯝꯁꯦ ꯍꯩꯅꯅ ꯆꯥꯕꯤꯕ ꯍꯥꯟꯅ ꯌꯥꯎꯔꯒꯗꯤ ꯅꯨꯡ ꯂꯩꯕ ꯃꯤꯗꯗꯤ ꯈꯔ ꯀꯛꯊꯕꯗ ꯐꯩ
gout su tawgalli nung su leigalli admai tawdana ising yam thakpa ama leire animal protein red meat tagi phangbasi khara kakthabi bam leire mana masing ayamba exalate yam bangai masak khangdok piraga khara yam chabi daba aduga akhoi thum gi saruk se akhona thakpada injang sembada khopada khara handana hapiba thum yam yawi khanba preservative yam yawba example loina ngasai aina hayau da ba mada aina ho ka nubudi soibung gumba ngari gumodi pangre ko aduga gi tin fish ta lak pakanda no da brine da yawba nga singdo mayam thomada pulap mai ga hapsala tawbuse yawi adudi thum du yam helane khalli sigumba ja se thum da khara kakthabase sisu one of the main important things aduna sinjak phajaraga aduga sabada phataba mayam kakthalaga nung leibagi sang nung sempu sang je handana bayam puna hondaba kanani ana khalli masina karigumba mayamna tabi beda kana ba yawi engondadi pali smain tora phani tawge ga khan beladi mayam du khar sandok piyu aduga mathangda nungi mari lenaba ate topa aspect jo haijarake masigi already. Thank you very much for watching this.